ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯊꯥꯒꯠꯇꯕ ꯑꯗꯣ ꯉꯁꯤ ꯁꯦ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯈꯨꯅꯧꯒꯤ ꯊꯥꯕꯜꯅꯤ ꯍꯧꯖꯤꯛ ꯊꯥꯕꯜ ꯕꯦꯟ ꯃꯈꯣꯟꯁꯨ ꯍꯧꯖꯤꯛ ꯈꯔ ꯇꯥꯔꯦ ꯕꯦꯟ ꯃꯈꯣꯟ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤ ꯈꯨꯅꯧ ꯊꯥꯕꯜ ꯑꯩꯈꯣꯏ ꯀꯁꯥꯔ ꯈꯨꯅꯧ ꯊꯥꯕꯜ ꯂꯛꯈꯤꯄꯨꯔ ꯈꯨꯅꯧ ꯊꯥꯕꯜꯁꯤꯗꯤ ꯌꯥꯝꯅ ꯃꯤꯁꯨ ꯌꯥꯝ ꯇꯤꯜꯂꯤ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤ ꯑꯩꯁꯨ ꯃꯐꯝꯗꯨ ꯌꯧꯔꯒ ꯎꯠꯆꯔꯛꯀꯦ ꯃꯐꯝꯗꯨꯒꯤ ꯃꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯊꯥꯕꯜ ꯈꯨꯆꯣꯡ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯌꯥꯝ ꯍꯩꯇꯦ ꯑꯗꯨꯝ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯉꯒꯗꯤ ꯑꯗꯨꯝ ꯀꯥꯕꯛ ꯁꯥꯕꯛ ꯑꯗꯨꯝ ꯀꯥꯎꯕ ꯉꯝꯃꯤ ꯑꯗꯨꯒꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯟꯖꯩ ꯉꯁꯤ ꯂꯛꯈꯤꯄꯨꯔ ꯈꯨꯅꯧꯒꯤ ꯊꯥꯕꯜꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯁꯤ ꯂꯦꯠꯁ ꯒꯣ ꯊꯥꯕꯜ ꯃꯐꯝꯗ ꯍꯧꯖꯤꯛ ꯊꯥꯕꯜ ꯍꯧꯗꯣꯔꯦ ꯁꯤꯗ ꯂꯩꯔꯦ ꯊꯥꯕꯜꯗꯤ ꯍꯧꯗ꯭ꯔꯤ ꯀꯩꯅꯣ ꯃꯣꯏꯁꯤꯒ ꯁꯤꯟ ꯂꯥꯡꯕ ꯂꯣꯏꯗꯅ ꯂꯣꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯣꯛꯅꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯂꯥꯛꯅꯗ꯭ꯔꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯥꯛꯅꯕ ꯍꯧꯔꯦ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦ ꯃꯣꯏꯒꯤ ꯁꯤꯒ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯤꯕ ꯇ꯭ꯌꯨꯕꯂꯥꯏꯠꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯤꯕ ꯑꯗꯩ ꯐꯤꯔꯥꯟ ꯆꯣꯡ ꯇꯧꯔꯤꯁꯦ ꯌꯥꯝ ꯊꯤ ꯐꯖꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯝ ꯌꯦꯡꯂꯒ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯕꯜ ꯆꯣꯡꯕꯒꯤꯗꯃꯛꯇ ꯁꯤꯒ ꯂꯣꯏ ꯂꯥꯛꯑꯦ
Mi phải giảm em, mi phải giảm tiền đây. Nam, ôi, số thái tôi. Cam này rồi. Thawal break था रही है उसे मैं आप सोंग है ऐसे सोंग है हुआ है बीते लोग हम से थवल ब्रेक था रहे
Bye.